Civil Inspector 농탕. 뭐 구운 거자 걸리면서. ꯑꯩꯒ ꯎꯅꯅꯤꯡꯕꯒꯤ ꯃꯔꯝ ꯑꯩ ꯈꯪ ꯄꯥꯝꯃꯤ. ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯊꯪ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ. ꯃꯊꯪ ꯁꯤꯕ ꯍꯧꯔꯛꯂꯦ. ꯃꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯣꯐꯤꯁꯔꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯤ. ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯤꯁꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ. ꯍꯣꯏ, ꯆꯤꯡꯅꯕ ꯂꯩꯔꯒꯕꯨ ꯅꯉꯣꯟꯗ ꯍꯥꯏꯒꯗ꯭ꯔꯣ? ꯁꯂꯥꯏ. ꯅꯣꯏꯅ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯅꯤ ꯀꯩꯅꯣ? ꯋꯥꯔꯧꯕꯤꯒꯅꯨ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯆꯤꯡꯅꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ. Boss, lambi asam se labane. Yare. Abdi yung boss. First class ni boss. Yare. First class ni boss. Yare. Lambi asam pula abani boss. Yare. Abdi yung boss. Office to nurse. Amda di yung kedor ki boss. Yare. चलो. देखो. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯁꯣꯝꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔꯕꯨꯗꯤ